Kakching Campaign for Good Governance, a joint initiative of Kakching Foundation and Image TV towards a free and fair election and good governance. Know your candidates. Say no to favoritism. Don't accept bribes. Think before you vote. Exercise your democratic rights with a sense of duty. Elect a good leader for a good governance. Kakching Campaign for Good Governance. Nasi Image TV amasung Kakching Foundation ga punna initiative lomina duna hadok sariba program Know Your Candidate pu miyeng tabiriba khwai pun mo pu khurumjari program sigi akoi ahanba motive di akoina akoigi mirep oina thoklakliba candidate singa adagi voter singa ani sigi marakta akoigi interaction tobagi platform ama semjaba haibsina ahanba motive ni ani subada akoigi naha wariba voters singda municipality amasung councillor singi function si kari kari no adogi makoigi role si kayam important oi koigi Kakching gumlaba koigi municipality town sibu mau maril taba town ama wenena be damakta makoina kayam sawo thodam loba yai haibedugi matangda education macha ama pina bagi damakta su oiba program ni number 3 da hariba koigi mirep oina chongtholriba candidate sing sigi masagi personality amasung mahaki leadership quality na chingba masida natana mahakna society gi damakta kari khanbage haibana chingba sing adu maya mamangda haibetang akoigi miyeng tabina bagi khudong chabudu su oinana ba program si sinjabani hojik akoigi studio da lengsinduna leire Naurem Mohendro Singh ward number 5 ta independent ki mirep oina chongthok kariba akoi ojabu koina taram ukchari hojik ahan bada ojabu sak takpi ba oina makogi viewers singda ojagi oiba self introduction namatang thambi gani ai samu kiming Naurem Mohendro Singh Kakching Turenwa ward number 5 aduwa aibu popiba lekhidrawa Naurem Modu Singh aduwa imana Naurem Ongbi Madhumati Devi ai samak 1991 da graduate post loje aduwa ai samak ki dero barna 1st March 1969 aina handak lakadoriba manga suba Kakching Municipal Council gi election asida independent mirep oina ward number 5 tagi songthok jabani miyamna aibusu amasung ngasi asigumlaba tangwa matam kaithok biduna akoibu kobiduna khanna ninabagi saruk yohan bibagi damuta Image Cable TV gi maikei bisu aina harau tayamna ukjabolurena thagatpa phongdokjari ozada han boina koina hangjening ba question si ozana kari karamba wakhalon dagi kogi election sida contest of the yade haina chongthok pirekpano haibsi mayam humdam tam aina ngasi lakadoriba election asida haibadi municipal council gi election asida candidate oina chongthok charaklibasi ai samaki oiba aingonda wakal khra miyam gi oiba aduga parja gi oiba haibadi akoi Kakching ji gi oiba khra semgat sagat ningba wakhalon amadi ithil phawpadagini tawada boy koina haiba pot asi semgat sagat pamatamda aikoi parja miyamgi sajok nadragadi upai lejadaba amasung loina aigi warta aina karigumba bochi karpa taragasu amasung atopa warta gisu kariba ichinanaw sing ichel sesing pulap punsin minaraga wakal taminaduna amasung pulakba yaba aikoigi Kakching gi oiba migeng aduga loina chawkhutpagi thakte yengaga oirpa yaba development khara program khara ai samuna mangjongna khalakbadagi amasung madu thabak oina pangthokningbadagi ai elected person ama oidaba targadi madugi thabaktu chenjabada chongjabada hena awatpa amadi aikoida tokthokpa ngamdaba thabak khara legadra haibagi damakta aina vote asi lepjaraga elected person ama oiraga mari leinaba authority singda madugi thabak sing adu pangthokpada ngamnanabi damakta madugi haktu phangnanaba aina election asida candidate oina chongthokjabani mathangda
ꯑꯩꯈꯣꯏꯅ ꯍꯪꯖꯅꯤꯡꯕ ꯀ꯭ꯋꯦꯁꯟꯁꯤ ꯊꯥꯕꯤ ꯍꯥꯏꯔꯤꯕ ꯂꯥꯛꯂꯤꯕ election 2016 gi election sida ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯗꯅ ꯑꯣꯖꯥꯅ ꯚꯣꯠ ꯑꯁꯤ ꯀꯥꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯍꯤ 5ꯅꯤ ꯑꯣꯖꯥꯒꯤ ꯈꯨꯠꯇ ꯂꯩꯒꯗꯧꯔꯤꯁꯤ ꯁꯥꯡꯉꯕ ꯃꯇꯝꯅꯤ ꯆꯍꯤ 5 ꯍꯥꯏꯕꯁꯦ ꯑꯗꯨ ꯆꯍꯤ 5 sida ꯑꯣꯖꯥꯅ ꯀꯔꯤ ꯀꯔꯤ ꯇꯧꯕꯤꯅꯤꯡꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝꯗ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ election ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯁꯤꯟꯕ ꯑꯩꯒꯤ ꯋꯥꯔꯗꯇꯒꯤ ꯊꯥꯒꯠꯄꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩꯈꯣꯏ ꯀꯛꯆꯤꯡꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯑꯩꯈꯣꯏ ꯀꯛꯆꯤꯡꯒꯤ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠꯁꯤꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯤꯁꯤꯡ ꯌꯥꯝꯈꯠꯂꯛꯄ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯒꯤ ꯂꯝꯕꯤꯁꯤ ꯍꯦꯟꯒꯠꯂꯛꯄ ꯑꯁꯤꯒꯨꯝꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤ ꯌꯥꯝ ꯆꯤꯟꯖꯤꯜꯂꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯁꯤꯗ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯒꯥꯔꯤꯒꯤ ꯄꯥꯔꯛ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯔꯛꯄ ꯃꯁꯤꯗ ꯗꯦꯟꯖꯔ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯐꯤꯕꯝ ꯑꯃ ꯑꯩꯅ ꯌꯥꯝ ꯇꯠꯇꯅ ꯎꯖꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯁꯦꯝꯗꯣꯛꯄ ꯁꯥꯗꯣꯛꯄ ꯍꯥꯏꯕꯁꯤ ꯀꯛꯆꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯃꯈꯥꯗ ꯂꯩꯕ ꯊꯕꯛꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯖꯩ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯑꯍꯥꯟꯕꯗ ꯄ꯭ꯔꯄꯣꯖ ꯇꯧꯖꯔꯤꯕꯁꯤ ꯃꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯤ ꯍꯥꯏꯕꯗꯤ elected personꯁꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯃꯤꯠꯌꯦꯡ ꯊꯝꯃꯦ ꯍꯥꯏꯔꯒ ꯒꯥꯔꯤ ꯊꯝꯐꯝ ꯄꯥꯔꯛ ꯃꯐꯝ ꯍꯧꯖꯤꯛꯃꯛꯇꯤ ꯑꯩꯈꯣꯏ elected person ꯑꯃ ꯑꯣꯏꯖꯗ꯭ꯔꯤꯕꯅꯤꯅ ꯄꯥꯔꯛꯇꯨ ꯁ꯭ꯋꯥꯏꯗ ꯂꯩꯒꯅꯤ ꯁꯨꯝ ꯇꯧꯒꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯨ ꯃꯗꯨꯅ ꯀꯥꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯟꯅꯔꯒ ꯊꯝꯒꯗꯕꯅꯤ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯁꯤꯃ ꯊꯝꯖꯅꯤꯡꯉꯤ ꯒꯥꯔꯤ ꯃꯐꯝ ꯆꯥꯅ ꯊꯝꯃꯒ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯒꯥꯔꯤ ꯆꯪꯅ ꯊꯝꯃꯝꯃꯒ ꯃꯐꯝ ꯆꯥꯅ ꯊꯝꯃꯝꯃꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯥꯛꯄꯤꯕ ꯀꯩꯊꯦꯜꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯤꯕ ꯑꯃꯁꯨꯡ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯒꯤ ꯒꯥꯔꯤ ꯃꯐꯝ ꯆꯥꯅ ꯊꯝꯃꯕ ꯃꯇꯨꯡꯁꯤꯗ ꯂꯩꯅꯤꯡꯕ ꯄꯣꯠ ꯂꯩꯕꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯅꯕ ꯑꯗꯨꯒꯨꯝꯕꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯑꯗꯨꯒꯨꯝꯕ ꯑꯩꯉꯣꯟꯗ ꯂꯩꯖꯩ ꯃꯗꯨ ꯑꯩ ꯍꯌꯦꯡ ꯑꯩꯅ ꯀꯔꯤꯒꯨꯝꯕ elected person ꯑꯣꯏꯔꯒꯗꯤ ꯑꯩ ꯐꯥꯔꯁ ꯑꯣꯏꯅ ꯃꯗꯨ ꯑꯩꯈꯣꯏ ꯀꯥꯎꯟꯁꯤꯜꯁꯤꯡ ꯐꯝꯃꯤꯟꯅꯕ ꯃꯇꯝꯗ ꯃꯗꯨ ꯊꯝꯃꯒ ꯑꯩ ꯄꯨꯊꯣꯛꯆꯒꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤ ꯆꯤꯟꯖꯔꯒꯁꯨ ꯇ꯭ꯔꯥꯐꯤꯛꯀꯤ ꯁꯤꯁꯇꯦꯝꯁꯤꯗ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯈꯣꯏ VIP ꯑꯃ ꯂꯥꯛꯀꯅꯤꯒ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯈꯣꯏ ꯀꯛꯆꯤꯡꯗ ꯇꯧꯔꯤꯕꯨ VIP ꯑꯃ ꯂꯥꯛꯀꯅꯤꯒ ꯍꯥꯏꯔꯒꯗꯤ ꯇ꯭ꯔꯥꯐꯤꯛꯁꯨ ꯃꯌꯥꯝ ꯊꯣꯛꯂꯛꯄ ꯎꯏꯌꯦ ꯑꯗꯒꯤ ꯃꯗꯨꯗ ꯃꯈꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯅ ꯑꯗꯒꯤ ꯄꯣꯠ ꯌꯣꯟꯕ ꯁ꯭ꯋꯥꯏꯗ ꯌꯥꯅꯤ ꯌꯥꯔꯣꯏ ꯑꯗꯒꯤ ꯂꯝꯕꯤꯁꯤ ꯁꯣꯝ ꯆꯠꯂꯨ ꯍꯥꯏꯕꯒꯨꯝꯕ ꯍꯦꯛ ꯃꯔꯛꯇꯗꯤ ꯊꯦꯡꯅꯩ ꯇꯧꯕꯗꯨ ꯕꯔꯥꯕꯔ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯃꯗꯨꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯗꯤ ꯎꯗꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯗ ꯃꯗꯨꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯒꯥꯔꯤ ꯑꯃ ꯊꯤꯡꯒꯥꯏꯅꯕ ꯃꯤ ꯑꯃ ꯊꯤꯡꯒꯥꯏꯅꯕ ꯁꯣꯛꯄ ꯄꯨꯟꯕꯒꯤ ꯃꯌꯥꯝꯁꯤ ꯊꯣꯛꯄꯁꯤ ꯍꯦꯟꯒꯠꯂꯛꯄ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯖꯩ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯇ꯭ꯔꯥꯐꯤꯛ ꯁꯤꯁꯇꯦꯝꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯕ ꯑꯦꯚ꯭ꯔꯤꯗे ꯃꯈꯣꯏꯗ ꯉꯁꯥꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯍꯥꯏꯕ ꯑꯃ ꯂꯩꯔꯕꯅꯤꯅ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯅ ꯃꯈꯣꯏꯕꯨ ꯃꯗꯨ ꯇꯧꯅꯕ ꯊꯕꯛ ꯍꯥꯞꯄꯤꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯂꯣꯝꯗ ꯃꯗꯨꯒꯤ ꯃꯤꯠꯌꯦꯡꯁꯤ ꯇ꯭ꯔꯥꯐꯤꯛ ꯀꯥꯡꯕꯨꯁꯤꯅ ꯇꯧꯔꯤꯕꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯔꯤꯕꯒꯦ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯣꯏ ꯐꯪꯁꯟꯅꯤꯡ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯈꯔ ꯋꯥꯠꯄꯗꯧꯅ ꯎꯕ ꯃꯁꯤ ꯑꯩꯒꯤ ꯃꯣꯠꯇ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ elected personꯁꯤ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯀꯥꯎꯟꯁꯤꯜ ꯑꯃ ꯑꯣꯏꯖꯕ ꯐꯪꯕ ꯇꯥꯔꯒꯗꯤ ꯀꯛꯆꯤꯡ ꯍꯥꯏꯕ ꯑꯦꯔꯤꯌꯥꯁꯤꯗ ꯕꯖꯥꯔ ꯃꯐꯝꯁꯤꯗ ꯇ꯭ꯔꯥꯐꯤꯛꯀꯤ ꯁꯤꯁꯇꯦꯝꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯒꯤ ꯐꯪꯁꯟꯅꯤꯡ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒ ꯃꯊꯧ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩ ꯄꯨꯈꯠꯆꯒꯅꯤ ꯑꯗꯨꯒ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯆꯠ ꯑꯋꯣꯛꯁꯤꯡꯗ ꯑꯃꯁꯨꯡ ꯒꯥꯔꯤ ꯆꯠꯄꯁꯤꯡꯗ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯀꯟꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤꯃ ꯃꯁꯤ ꯑꯩ ꯀꯥꯎꯟꯁꯤꯜꯁꯤꯡꯗ ꯄꯨꯊꯣꯛꯆꯔꯒ ꯅꯩꯅꯖꯒꯅꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯃꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯕ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯖꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯌꯥꯝ ꯐꯖꯕꯗ ꯅꯠꯇꯅ ꯌꯥꯝ ꯇꯉꯥꯏ ꯐꯗꯕ ꯑꯩꯈꯣꯏꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯒꯤ ꯗꯤꯕꯦꯂꯞꯃꯦꯟ ꯑꯃꯅꯤ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯤꯁꯦ ꯉꯁꯥꯏꯒꯤ ꯇꯥꯎꯟ ꯑꯃ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤ ꯃꯥꯔꯀꯦꯠ ꯆꯥꯎꯈꯠꯇꯅ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁ ꯆꯥꯎꯈꯠꯇꯅ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯏꯀꯣꯅꯣꯃꯤ ꯆꯥꯎꯈꯠꯇꯅ ꯌꯥꯗꯕꯅꯤꯅ ꯉꯁꯥꯏꯒꯤ ꯃꯁꯤ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤ ꯇ꯭ꯔꯥꯐꯤꯛ ꯑꯃꯗꯤ ꯄꯥꯔꯀꯤꯡꯁꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯤꯕꯅꯦꯕ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯃꯗꯨꯅ ꯃꯁꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝꯗꯣꯛꯄ ꯃꯁꯤ ꯍꯥꯟꯅ ꯐꯤꯛꯁ ꯇꯧꯕꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯍꯥꯏꯕ ꯑꯗꯨꯅ ꯌꯥꯝ ꯐꯖꯩ ꯑꯣꯖꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯖꯦꯟꯗꯥ ꯍꯥꯏꯇꯥꯔꯦ ꯀꯥꯔꯒꯗꯤ ꯃꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯒꯅꯤ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯎꯕꯤꯔꯝꯒꯅꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯃꯥꯔꯀꯦꯠꯁꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛꯀꯤ ꯁꯤꯁꯇꯦꯝꯁꯦ ꯑꯗꯨꯝ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯦꯡꯅꯗ ꯂꯩꯔꯕꯅꯦꯕ ꯃꯥꯅꯤ ꯆꯨꯝꯃꯤ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯅ ꯑꯗꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯇꯧꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯁꯤꯗ ꯃꯊꯪꯒꯤ ꯀ꯭ꯋꯦꯁꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗ ꯅꯝꯕꯔ 5 ꯀꯤꯅꯤ ꯑꯣꯖꯥꯅ ꯐꯣꯡꯗꯣꯛꯄꯤꯔꯤꯁꯦ ꯑꯗꯣ ꯋꯥꯔꯗ ꯅꯝꯕꯔ 5 ꯁꯤꯗ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ
achauba samasya problem se kari ni haina tapi ni hojik wariba akwagi ward number 5 ta problem khara mayuk na ribasi aina sum ujabada akwai su likai da dumna social worker ama oina lejarpanina adi masigi awada pase adum jeraga lejai mado akwai mangda hojik election di tawdribanina sitting councillor wariba singna tawriba thabak sing masida akwai penjadi haibanate adu khara hena improvement oina ba khara phana tawningba quality maintain oiningba adugumagi phibamama kitang akoina ujabani aina samna haidrabada akoi municipal council gi through dagi akoida nala sing drain chananaba kaithobiri ba selfam sing masi akoi masina drain ji mapung phana chalabra haibasu akoina ujade pareng khara da tawraga pareng khara da na tawdaba adugumbasu ui aduga tawgiba khara sida chanba loigraba loithokraba drain sing asida hojik sienaba yada drain sing asi ma asengba sienaba yaba afaba makalgi quality maintain tawba drain la haba chu nataba nong kai churuba matam sida nong ching phajana churuba matam sida aikoi drain jina pugadaba ising gi chauchi pubang amaktaba aibadi mayai putharaga matai da tongkhatpa gumba leveling iro lobi daba adugumba khra wi aduga quality aina mawangna su thamjabaduni quality maintain sidi yamna wat krai moina tawji akoi chanba loiba kaipa gumba adagi pareng amaga chanba matam da su drain ji akoi achan mirai nai ba manba adugumba gi mijeng amasu uholi atawbadadi masi pirei ba poti chap manana pidrapani na koina haibadi chap manana tawnjaningba adugumba lai aduga akoi adudana dana akoi gi ukusing pareng amaga samnari ba ukusing yam thina akoi ward gi wenadi yam thina matik chadre masi masina maram oiduna hanak da thokiba ising ichawgi August 23 da thokiba ising ichawgi eno sisu masigi upusna problem oiduna pareng da ising fujilapa adigi sumwang thilong ising changba hotba haibasi yam oi aduna maram oiduna upusing sisu completely makoina sembi de aduga semi ba khradusu pura mapung phabana taba mapung phana sina ba yadaba adugumba pot oinu uba masigumba awat ba khrasi lai haina khanjai aduga lambi thongi matangdana lambi si drain chanbadagi tasengmomakti lambi si drain chanbadagi lambi gi mayajina kutkraba aduga drain chaliba mapansina leba kokhalambadagi tungkhla leraba aduna hojik lai si nongji tarpo matamdadi mayajina kulamina mayaji singtunge adu mataidina tungkhalamina mataina singtungde mayajda loisina every akoi water leba ler khudingmosi adumaino oi aduna maram oiduna masima drainji chanba taragadi drainji loibuga lambi si semdokbiba ngasai kokali ba leba si akutpada amu khochilga thonjenbiba masing masiju khara tawbiragadi sai quality maintain loiba to adu thorokadane adugi potuna khara wana leba asigum masing asi rekoina kitang award pa haiba tare adu khara thengnaje masine ina phone chanimasi ward number 5 ta mainly oina koigi maru oina koigi problem si ozana ojik takpi khibagi matungina koigi drainage system iram nala gi system si yamna phibam tadre adugi su mathakta lambi thong sorok na singbasi su quality maintain tawdabana maram oiduna yamna numaitaba sorry phibam da leire hana tapi bani ado koigi losilakpasida ozada koina hangjening basi koigi municipal council da akoi councillor oigadoriba councillor singsi role si kamu yamna important oi koi municipal oiriba Kakching town si koi maumel naiba town ama oinabai damakta magi importance role function mai du amtang haibetang haibi important role haiba taragadi yam sengna koina khanna yabasi akoi apikpa ising maring na achogo masagar semi haiba gumaina akoi ward number singdagi ward number 1 to 12 singdagi kakhalaiba akoi councillor amamomna semgadoiba member train thoi councillor train thoisina masida akoina ama sungsinna ba unity oiba ama changi tawadabu magi dolgi phibamda adu karai aduna adu are congress na du karai adagi BJP na du karai aro independent karai haiba madi leiba yai tawadabu director isi ka badi Kakching masang atane haibadi Kakching municipality gi kenoda leiba area da leiba ngaktane asida koi wakan chungsin na bon thoi kari wakan chungsin na gani hai matam da koi municipally
municipal oiba asigumba Kakching council asida sarkarna pidharakliba haibadi akoi sarkari side gi thada iba sel yamna ma pandragasu akoi khara amana completely phangba aruga partially senaba adigi subang phangdaba asina chingba akoina phangbam thokpa hak ama municipal council jina phangbam thokpa hak ama sarkarna marpiba sarkarna phanganbidaba khara leiri aduga phangniba sarukchisu aphangba sarukchisu akoi punna kokchi chungsinare haraga masigi tawba yaba thabaksi Kakchinggi isagi khandana Kakchinggi oiba akoina leiringai chahi manga manungsida akoina tawba yaba thabak khara thorong khara masimadi ulamsini masimadi parjano masimadi sakhangalamji haina uthokpa yaba karino haibudu kuthomindраga nindраga akoi madugi role duma logjaningi aduga ngasai akoida sarkarna pibam thokpa hak akoigi phangam thokpa municipal ta sinagada coaching completely phangam daba partially phangba aura supang phangdriba pochi phangam thokpa potudi akoi masen unity oina akoi mesi ngasai apik pade water ki kariba akoi mesi unity oina leminare haraga sarkar da tanfom thui amasung phangam thokpa potu akoi haktu PBU haibasima haijaba haibasi akoi unity oidragadi maduma akoina akoi thongdangdu kitang thoksavidaba malakada mali maramaduna madu sing adu gi role sing ado madu gi role sing lorom dai matam dadi ai than kadana 1 number 5 tagi elected person orba ai khaltana madu gi role than than loruba yaroi mayam gi role changi an mayam gi role du lorom dai matam da pulap ki unity oiba yanaba ama purpatai madu gi puraga koi pulam na changsilerga tominaraba matam da sarkar gi phangum thokwa hakching ado municipal gi makhada amasung municipality da sinarba yaba coaching ado suksoi soidana phangani haibasi ai thamjani yam nungaye oza hoje khoigi program sigi format ama oina koina losilakpa sida khoigi candidate khuding makta khoigi vote appeal lama khoigi image tv gi through da mayamda vote appeal lama khoigi appeal tongnabagi khulongchaba mamam koina pijai madugi tanjadu yawre aduna khoigi ozana mayamda vote appeal tobibe yagani nungsizarwa ai ward number 5 ta lebiriba ahalaman laidu ichilinau ichesal kwai khuding mapu aina kok nonjaduna sri nauram mahendro singha independent mirep ojariba serial number 2 aduga ai marka kendal ai samuna image tv gi maikai dagi kurumjabuga loinana maman yamlo board ki sil nambiduna ayu matik saba mapok thongba amasung mirak tilenba OMBU haibasi aina halmokta da thamjari aduga loina aina election campaign chappa matamda yumthong khudingmak changba ngamaudragasu aduga yumthong khudingmak changba matamdasu thengnaba unaba yawrabasu madu punama ngakpiduna miyangi maman yarba vote ki sil adu ai kendal markada independent mirep aingonda sinabiduna miyangi seba phanganbiu haina miyamda image cable gi mic dagi noruna kurumjari ozabusu image tv gi taraptagi ozagi election bu mai papiu haidana wish tawjari aduga chillaba matam kaithopiduna koigi studio da ngahaktang oibusu lengthopirtuna koigi program know your candidate higher program asibu mafung phan bi bai damakta ozabu hanna thagachari